ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯂꯋꯥꯏ ꯅꯨꯄꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯠꯄ ꯑꯌꯨꯛ ꯉꯟꯅ ꯒꯝꯚꯤꯔꯒꯤꯗ ꯂꯥꯛꯏ꯫ ꯁꯠꯄ ꯀꯤꯅ ꯀꯤꯅꯗꯤ ꯆꯪꯂꯛꯏ꯫ ꯒꯝꯚꯤꯔ ꯁꯠꯄ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ꯫ ꯁꯠꯄꯅ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯄꯥꯕꯨꯡ, ꯑꯩꯗꯣ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯥꯛꯀꯗꯕꯗꯣ ꯐꯔꯛ ꯑꯃ ꯇꯥꯗꯅ꯫ ꯃꯥꯅꯤ ꯁꯠꯄ, ꯈꯨꯝꯕ ꯍꯩꯔꯒ ꯂꯣꯏꯔꯦ꯫ ꯈꯨꯝꯕ ꯍꯩꯇꯕ ꯌꯥꯗꯦ ꯃꯇꯝ ꯑꯁꯤꯗꯗꯤ, ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ, ꯃꯩꯔꯥꯕ ꯏꯃꯨꯡꯗꯒꯤ ꯃꯐꯤ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯊꯕꯛꯇꯣ ꯆꯠꯄꯤꯔꯨꯔꯣ, ꯑꯩꯅ ꯉꯁꯤꯗꯤ ꯐꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯊꯨꯅ ꯆꯠꯈꯤ, ꯒꯝꯚꯤꯔ ꯁꯠꯄꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯁꯠꯄ, ꯉꯁꯤꯗꯒꯤꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯒꯤꯅꯤ ꯑꯩꯒꯤꯅꯤ ꯈꯥꯛꯇꯅ ꯇꯧꯀꯣ꯫ ꯏꯄꯥ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯄꯥꯝꯗꯦ, ꯈꯤꯇꯪ ꯍꯥꯏꯕꯗ ꯈꯪꯅꯁꯤ꯫ ꯐꯅꯤ ꯄꯥꯕꯨꯡ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯩꯔꯥꯕꯁꯦ ꯃꯩꯔꯥꯕ ꯀꯩꯗꯧꯔꯕ? ꯄꯥꯕꯨꯡ, ꯅꯆꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯨ ꯁꯦꯡꯅ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯄꯥꯕꯨꯡ, ꯃꯩꯔꯥꯕꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒ꯫ ꯀꯔꯤ? ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤ ꯅꯨꯄꯤ? ꯒꯝꯚꯤꯔ ꯃꯩꯔꯥꯕꯅ ꯄꯨꯔꯛꯇꯨꯅ ꯍꯋꯥꯏꯖꯥꯔ 2ꯔꯛ ꯆꯥꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯑꯁꯤ ꯃꯩꯔꯥꯕꯅ ꯍꯥꯏꯐꯦꯠꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯒꯝꯚꯤꯔ ꯌꯥꯝꯅ ꯆꯤꯡꯅꯅ ꯑꯃꯨꯛꯁꯨ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤ ꯍꯥꯏꯕ? ꯄꯥꯕꯨꯡ, ꯃꯌꯨꯝ ꯃꯀꯩꯒꯗꯣ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕꯅꯤꯗ ꯄꯥꯕꯨꯡ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ꯫ ꯑꯉꯥꯡ ꯑꯇꯣꯝꯕꯗꯨꯁꯨ ꯃꯄꯥ ꯂꯩꯇꯕ ꯀꯥꯟꯗ ꯄꯣꯛꯏ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯀꯔꯤ? ꯁꯠꯄ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ? ꯃꯥꯅꯦ ꯄꯥꯕꯨꯡ, ꯊꯥꯖꯕꯤꯗ꯭ꯔꯒ ꯃꯤꯉꯣꯟꯗꯁꯨ ꯍꯪꯕꯤꯌꯨ꯫ ꯅꯪ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯀꯔꯤ ꯀꯧꯏ ꯈꯪꯕ꯭ꯔꯥ? ꯊꯥꯖ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ꯫ ꯀꯔꯤ? ꯊꯥꯖ ꯍꯥꯏꯕ? ꯅꯪ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯩꯀꯥꯏ ꯄꯨꯟꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯂꯩꯀꯥꯏꯃꯛꯇꯤ ꯄꯨꯟꯖꯗꯦ, ꯈꯨꯜꯗꯤ ꯊꯪꯅꯩ, ꯌꯥꯝꯅ ꯅꯛꯅꯕ ꯄꯣꯠꯅꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯃꯔꯛꯇ ꯃꯉꯣꯟꯗ ꯍꯋꯥꯏꯖꯥꯔ ꯂꯩꯔꯛꯇꯨꯅ ꯍꯦꯛ ꯆꯥꯏ, ꯑꯗꯨꯗ ꯈꯪꯖꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯃꯩꯔꯥꯕꯒ ꯎꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯩꯔꯥꯕꯒ? ꯍꯣꯏ ꯄꯥꯕꯨꯡ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯪ ꯆꯥꯎꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯈꯪꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯑꯗꯨꯃꯗꯤ ꯑꯩ ꯀꯨꯞꯅ ꯈꯪꯖꯗ꯭ꯔꯤ, ꯑꯩꯅꯗꯤ ꯍꯥꯏꯐꯦꯠ ꯈꯛꯇ ꯎꯖꯔꯛꯄ, ꯑꯗꯨꯗ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯅꯤ ꯄꯥꯕꯨꯡ꯫ ꯁꯠꯄ ꯃꯥꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯒꯝꯚꯤꯔ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯌꯥꯎꯕ ꯑꯁꯤꯕꯨ ꯃꯥꯡꯂꯗ꯭ꯔꯥ? ꯏꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯉꯜꯂꯤꯀꯥꯟꯗ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯏꯆꯥ ꯃꯊꯟꯇꯅꯤ, ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ꯫ ꯒꯝꯚꯤꯔ ꯏꯃꯨꯡꯗ ꯂꯩꯕ ꯕꯤꯅꯣꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯕꯤꯅꯣꯗꯨ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯑꯃꯨꯛ ꯀꯧꯔꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯐꯝꯃꯨꯅꯦ ꯁꯤꯗ, ꯋꯥ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯕꯤꯅꯣ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ? ꯀꯔꯤꯕꯨꯅꯣ? ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯎꯕ ꯈꯣꯏꯔꯣꯝꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ? ꯕꯤꯅꯣ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯉꯛꯅ ꯃꯊꯕꯥꯛ ꯌꯩ, ꯑꯗꯨꯒ ꯏꯃꯥꯏ ꯄꯦꯝꯃ, ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ, ꯅꯣꯔꯣꯛ ꯍꯦꯛ ꯇꯥꯅꯤ꯫ ꯃꯥꯏ ꯄꯥꯕꯨꯡ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ꯫ ꯇꯧꯅꯨ, ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯐꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯇ ꯌꯥꯝꯅ ꯂꯩ꯫ ꯅꯆꯥꯅ ꯇꯧꯕ ꯊꯕꯛ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ? ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣꯕ? ꯁꯠꯄꯅ ꯅꯣꯡꯃ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯎꯏ ꯍꯥꯏꯅꯦ꯫ ꯆꯨꯝꯂꯝꯒꯅꯤ, ꯃꯥꯅ ꯍꯋꯥꯏꯖꯥꯔ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯔꯛꯏꯕꯗꯣ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯁꯨ ꯃꯔꯣꯜ ꯑꯃ ꯇꯧꯏ꯫ ꯀꯔꯤ? ꯅꯪ ꯄꯥꯎꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯒꯝꯚꯤꯔ ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯕ ꯃꯤꯒꯤ ꯍꯧꯅꯕꯤ, ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕ, ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯕꯤꯅꯣ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯒꯝꯚꯤꯔꯒꯤ ꯃꯆꯜ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ꯫ ꯕꯤꯅꯣ ꯄꯥꯈꯠꯅ, ꯃꯥꯏ ꯄꯥꯕꯨꯡ, ꯁꯥꯎꯕꯤꯅꯨ, ꯑꯩ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯕꯨꯁꯨ ꯈꯪꯕ ꯃꯥꯜꯂꯤ, ꯑꯩ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯍꯪꯉꯨ, ꯑꯗꯨꯒ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ
ꯆꯥꯎꯕ ꯃꯥꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯩꯔꯥꯕꯕꯨꯁꯨ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯁꯤ ꯄꯨꯝꯕꯒꯤ ꯗꯥꯏꯇ ꯑꯁꯦ ꯅꯪꯅ ꯂꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯁꯣꯏ ꯉꯥꯝ ꯊꯣꯛꯂꯕ ꯅꯃꯥꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯒꯝꯚꯤꯔ ꯑꯁꯥꯎꯕ ꯄꯨꯝꯕ ꯕꯤꯅꯣꯗ ꯍꯥꯏꯊꯔꯝꯃꯤ ꯃꯥꯒꯤꯗꯤ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯁꯣꯏꯔꯕ ꯀꯥꯟꯅꯁꯤꯗ ꯒꯝꯚꯤꯔ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯤꯅꯣ ꯃꯥꯁꯨ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯦ ꯀꯔꯤꯒꯤ ꯕꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯦꯜꯂꯛꯇ꯭ꯔꯒ ꯕꯤꯅꯣ ꯏꯃꯨꯡꯗ ꯆꯪꯗꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯆꯦꯡꯈꯩꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯅꯪ ꯆꯦꯡꯈꯩꯔꯤꯕ꯭ꯔꯥ ꯑꯧ ꯏꯃꯥꯕꯣꯛ ꯁꯤꯗ ꯐꯝꯃꯣ ꯊꯣꯏꯕꯤ ꯕꯤꯅꯣꯗ ꯃꯣꯔꯥ ꯑꯃ ꯄꯤ ꯕꯤꯅꯣꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯏꯃꯥꯕꯣꯛ ꯋꯥ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯊꯣꯏꯕꯤ ꯊꯥꯖ ꯃꯥꯒꯤ ꯋꯥꯈꯜꯕꯨꯗꯤ ꯇꯧꯔꯨꯗꯦ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯏꯃꯥꯕꯣꯛꯅ ꯍꯪꯕꯕꯨ ꯅꯈꯣꯏ ꯇꯥꯃꯩꯔꯥꯕꯁꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯃ ꯀꯣꯏꯅꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯀꯩ ꯈꯨꯝꯅꯤꯁꯤꯗꯤ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯁꯤ ꯊꯣꯛꯅꯤꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯇꯧ ꯕꯤꯅꯣꯅ ꯈꯪꯉꯤ ꯕꯤꯅꯣ ꯑꯃꯨꯛꯁꯨ ꯍꯥꯏꯌꯨꯅꯦ ꯏꯃꯥꯕꯣꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯊꯣꯏꯕꯤ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯏꯃꯥꯕꯣꯛ ꯈꯪꯕꯗꯤ ꯈꯪꯅꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯇꯥꯃꯩꯔꯥꯕꯅ ꯄꯥꯝꯒꯨꯝ ꯀꯔꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯗ ꯄꯥꯝꯗ꯭ꯔꯤꯗꯨꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯕꯤꯅꯣ ꯃꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ ꯊꯣꯏꯕꯤ ꯅꯨꯡꯁꯥ ꯊꯤꯅ ꯏꯃꯥꯕꯣꯛ ꯅꯨꯄꯤꯗꯣ ꯃꯁꯛꯀ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯁꯛꯅ ꯌꯥꯕ꯭ꯔꯣ ꯂꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ ꯊꯣꯏꯕꯤ ꯑꯃꯨꯛꯀꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅ ꯍꯣꯏ ꯑꯗꯣ ꯃꯗꯨꯁꯨ ꯆꯨꯝꯃꯦ ꯏꯃꯥꯕꯣꯛ ꯕꯤꯅꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯪ ꯆꯥꯎꯕ ꯈꯣꯏꯒꯤ ꯌꯨꯝꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯧ ꯏꯃꯥꯕꯣꯛ ꯈꯪꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯂꯨꯁꯤ ꯑꯩꯅꯦ ꯅꯪ ꯃꯥꯃꯅ ꯋꯥ ꯊꯣꯛꯇꯅ ꯂꯣꯏꯔꯦ ꯑꯩꯅꯦ ꯌꯨꯝꯗ ꯂꯩꯍꯜꯂꯣꯏ ꯍꯥꯏꯔꯤ ꯂꯣꯏꯁꯜꯂꯨ ꯕꯤꯅꯣ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯇꯥꯃꯩꯔꯥꯕꯅ ꯇꯥꯔꯒ ꯀꯔꯤ ꯑꯃꯨꯛ ꯑꯁ ꯑꯩꯗꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯏ ꯋꯥꯔꯤꯁꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯇꯥꯃꯩꯔꯥꯕ ꯍꯥꯏꯁꯤꯁꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅೋ ꯈꯪꯗꯦ ꯊꯣꯏꯕꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯕꯤꯅꯣ ꯃꯥꯁꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯕꯤꯅꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯩꯔꯥꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯕꯤꯅꯣ ꯃꯐꯤꯅꯥꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯕꯤꯅꯣ ꯁꯥꯎꯔꯞꯅ ꯀꯩꯊꯦꯜꯗꯅꯤ ꯃꯩꯔꯥꯕ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯊꯦꯜꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯂꯩꯗꯧ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯈꯪꯉꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯣ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯦꯔꯗꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯥꯎꯔꯤꯗꯨꯅ ꯃꯩꯔꯥꯕ ꯊꯥꯖꯒꯤ ꯋꯥꯈꯜꯗꯨꯗꯤ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯈꯪꯂꯕꯁꯨ ꯃꯃꯥ ꯈꯣꯏꯅ ꯑꯗꯨꯛ ꯍꯛꯅ ꯄꯥꯝꯂꯣꯏ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯖꯕ ꯉꯝꯂꯨꯗꯦ ꯕꯤꯅꯣ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯎꯕꯒꯤꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯀꯤꯅ ꯂꯩꯊꯗꯨꯅ ꯏꯃꯥꯕꯣꯛ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯊꯣꯡꯒꯥꯟ ꯑꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯒꯥꯟꯕꯨꯗꯤ ꯑꯁꯤꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯣꯔꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯥꯃꯩꯔꯥꯕꯅ ꯑꯃꯨꯛ ꯈꯪꯉꯗꯤ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯅꯪ ꯀꯩꯁꯨ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯕꯤꯅꯣ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯉꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯟꯊꯤ ꯃꯅꯝ ꯑꯃ ꯈꯪꯍꯧꯗꯅ ꯅꯝꯂꯛꯏ ꯕꯤꯅꯣ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ ꯑꯁ ꯂꯝꯗꯥꯁꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯕꯤꯅꯣ ꯉꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯨ ꯆꯥꯎꯕꯤ ꯏꯪꯈꯣꯜꯗꯒꯤ ꯎꯏ ꯀꯔꯤꯅꯣꯅꯦ ꯀꯅꯥꯅꯣ ꯁꯤꯕꯨ ꯑꯁꯨꯛ ꯏꯁꯧ ꯂꯥꯡꯉꯒ ꯆꯪꯉꯛꯏꯁꯤꯕꯨ ꯕꯤꯅꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯗꯨꯅ ꯆꯥꯎꯕ ꯊꯣꯔꯛꯎ ꯂꯥꯎ ꯆꯥꯎꯕꯤ ꯕꯤꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯈꯣꯟꯗꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯆꯥꯎꯕꯤ ꯃꯥꯗꯤ ꯕꯤꯅꯣ ꯃꯆꯥ ꯃꯄꯥ ꯄꯣꯠ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯔꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯇꯁꯨ ꯑꯅꯤ ꯑꯁꯤ ꯆꯠꯅꯕ ꯅꯠꯇꯦ ꯋꯥꯔꯤꯗꯤ ꯄꯪꯌꯥꯎꯗ ꯌꯥꯎꯅꯕꯅꯤ ꯈꯪꯅꯗꯕꯒꯤ ꯋꯥꯅꯤ ꯆꯥꯎꯕꯤ ꯏꯪꯈꯣꯜꯗꯒꯤ ꯑꯣ ꯇꯥꯔꯦ ꯕꯤꯅꯣ ꯆꯪꯂꯛꯏ
ꯊꯣꯏꯕꯤ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯏꯍꯦ ꯊꯣꯏꯕꯤ ꯅꯪ ꯑꯣꯏꯔꯦ ꯊꯣꯏꯕꯤ ꯅꯨꯡꯁꯥ ꯊꯤꯅ ꯑꯋꯤꯅꯦ ꯑꯩꯈꯣꯏ ꯇꯥ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯍꯩꯃꯥ ꯏꯆꯦ ꯕꯤꯅꯣ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯉꯨꯅꯤ ꯕꯤꯅꯣ ꯍꯥꯏꯅꯗꯅ ꯑꯧ ꯏꯕꯦꯝꯃ ꯏꯆꯦ ꯂꯥꯛꯏ ꯏꯆꯦ ꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯆꯥꯎꯕꯤ ꯃꯣꯔꯥ ꯑꯅꯤ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯋꯥ ꯏꯉꯥꯡ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯕꯤꯅꯣꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯆꯥꯎꯕꯗꯤ ꯂꯩꯈꯤꯗꯕ꯭ꯔꯥ ꯂꯩꯌꯦ ꯂꯩꯌꯦ ꯃꯅꯤꯡꯗ ꯏꯔꯨꯖꯔꯝꯒꯅꯤ ꯀꯧꯔꯛꯀꯦ ꯆꯥꯎꯕꯤ ꯃꯆꯥꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤ ꯕꯤꯅꯣ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗꯅ ꯂꯝꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯁꯟꯋꯣ ꯍꯧꯗꯣꯡꯋꯣ ꯆꯕꯤꯠ ꯆꯕꯤꯠ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯨꯝꯕ ꯂꯝꯁꯤꯗꯤ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯆꯠꯄꯨ ꯆꯠꯆꯔꯛꯇꯦ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯏꯃꯥꯕꯣ ꯃꯤ ꯇꯥꯈꯤꯅꯤ ꯇꯥꯒꯦ ꯇꯥꯁꯅꯨ ꯆꯥꯎꯕ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯂꯥꯛꯏꯔꯣ ꯂꯥꯛꯏ ꯂꯥꯛꯏ ꯆꯥꯎꯕ ꯕꯤꯅꯣꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯟꯅꯗꯤ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕꯒꯨꯝꯅ ꯇꯧꯔꯦ ꯊꯥꯖꯒꯤ ꯋꯥꯔꯤꯅ ꯆꯥꯎꯕꯕꯨꯁꯨ ꯁꯥꯎꯅꯤꯡꯂꯦ ꯆꯥꯎꯕ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗꯕꯨ ꯑꯩꯈꯣꯏ ꯃꯩꯔꯥꯕꯁꯨ ꯌꯥꯎꯕ ꯎꯗꯦ ꯌꯥꯎꯗꯦ ꯃꯥ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯌꯥꯅꯤ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥꯕꯒ ꯈꯪꯅꯩ ꯍꯥꯏꯕ ꯊꯥꯖ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯃꯥꯅ ꯑꯣꯏꯅ ꯏꯆꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯅꯣꯡꯃ ꯂꯥꯛꯑꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯃꯨꯛ ꯐꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯩꯈꯣꯏ ꯃꯩꯔꯥꯕꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯕꯤꯅꯣ ꯁꯥꯎꯔꯞꯅ ꯑꯣ ꯋꯥꯐꯝ ꯑꯁꯤ ꯏꯕꯦꯝꯃꯈꯣꯏꯁꯨ ꯌꯥꯎꯔꯤꯕ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯤꯠꯇ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯎꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯥꯗꯒꯤ ꯁꯤꯗ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯦ ꯇꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯋꯥꯏꯖꯥꯔꯁꯨ ꯌꯣꯜꯂꯦꯗꯥꯏ ꯏꯕꯦꯝꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯈꯪꯉꯝꯈꯤꯔꯣꯏ ꯃꯥꯒ ꯑꯩꯈꯣꯏꯒ ꯆꯥꯟꯅ ꯆꯨꯅꯔꯣꯏ ꯑꯩꯅ ꯌꯥꯗꯦ ꯆꯥꯎꯕꯤ ꯏꯀꯥꯏꯗꯨꯅ ꯂꯩ ꯆꯥꯎꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯨ ꯋꯥ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯏꯆꯥ ꯑꯗꯨꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯈꯪꯗꯕ ꯅꯨꯄꯤꯗꯣ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕ ꯃꯥꯁꯨ ꯅꯨꯄꯥꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯥꯖ ꯃꯩꯔꯥꯕꯅ ꯇꯥꯟꯅꯖꯕꯅꯤ ꯀꯅꯥꯝꯇꯒꯤ ꯏꯊꯤꯜ ꯌꯥꯎꯈꯤꯕ ꯅꯠꯇꯦ ꯕꯤꯅꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯕ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥꯅ ꯃꯩꯔꯥꯕꯗ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯎꯈꯤꯕ ꯂꯩꯖꯗꯦ ꯐꯅ ꯂꯥꯏꯔꯦ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨꯁꯨ ꯄꯪꯍꯟꯍꯟꯇꯅ ꯌꯦꯡꯕꯤꯒꯅꯨ ꯀꯔꯤꯒꯤ ꯌꯥꯎꯗꯕ ꯏꯆꯥꯗꯨ ꯅꯪꯅ ꯀꯧꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯤꯁꯟꯅꯕ ꯍꯣꯠꯅꯕꯅꯤ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯏꯃꯥꯕꯣ ꯌꯥꯔꯤꯕ ꯇꯣꯛꯑꯣꯕ ꯃꯤꯅ ꯇꯥꯔꯒ ꯍꯩ ꯇꯥꯒꯦ ꯇꯥꯁꯅꯨ ꯂꯋꯥꯏꯁꯤꯗꯕꯨ ꯑꯗꯨꯝꯕ ꯂꯩꯕ꯭ꯔꯣ ꯃꯈꯣꯏꯗꯤ ꯄꯪꯆꯥ ꯄꯪꯇꯛ ꯊꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯈꯪꯉꯕ ꯆꯥꯎꯕꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯏꯆꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯗꯨꯅ ꯂꯥꯛꯇꯅ ꯏꯆꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯄꯪꯍꯥꯏꯗꯤ ꯍꯥꯏꯕꯤꯒꯅꯨ ꯐꯔꯦ ꯏꯆꯥꯅ ꯇꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯤꯅꯨ ꯏꯆꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯐꯅ ꯂꯥꯏꯔꯦ ꯅꯪꯂꯦ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯂꯩꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯗꯕ ꯅꯤꯡꯊꯤꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯍꯨꯏꯗꯧꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯅꯕꯗꯣ ꯂꯋꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯆꯠꯅꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯩ ꯍꯩ ꯂꯋꯥꯏ ꯅꯨꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯅꯀꯣꯛ ꯑꯗꯨ ꯊꯥꯗꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯂꯥꯎ ꯆꯍꯤ ꯀꯌꯥ ꯌꯣꯄꯥꯛ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯁꯤꯅ ꯂꯋꯥꯏ ꯑꯗꯨꯗ ꯁꯨꯗꯠꯀꯦ ꯂꯥꯎ ꯂꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯅꯤ ꯑꯗꯨ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯖꯥꯎꯗꯒꯤ ꯍꯦꯟꯕ ꯆꯤꯟꯒꯤ ꯂꯥꯟ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯅꯔꯛꯏ ꯆꯥꯎꯕ ꯃꯥꯗꯤ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯆꯥꯎꯕ ꯑꯅꯤ ꯑꯗꯨ ꯈꯥꯝꯊꯣꯔꯛꯏ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯕꯤꯅꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯔꯣ ꯏꯃꯥ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕ ꯏꯆꯜ ꯑꯗꯨꯗ ꯃꯔꯥꯜ ꯁꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯃꯩꯔꯥꯕꯗ ꯏꯟꯁꯤꯟꯕꯁꯨ ꯂꯩꯇꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯗꯦ ꯃꯩꯔꯥꯕ ꯅꯈꯣꯏꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯥꯛꯎ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥ ꯇꯤꯟꯁꯤꯜꯂꯁꯤ ꯏꯃꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯊꯣꯏꯕꯤ ꯂꯥꯎ ꯆꯠꯁꯤ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ
ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯜ ꯂꯤꯛꯏ ꯍꯥꯏꯕꯗꯨꯅꯤ ꯋꯥ ꯈꯪꯈꯤꯗ꯭ꯔꯕ ꯂꯥꯎ ꯂꯥꯎ ꯏꯃꯥꯕꯣꯛꯅꯅꯦ ꯍꯩꯅꯗꯦ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣ ꯐꯅꯦꯛ ꯊꯥꯡꯀꯠꯇꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯒꯝ ꯆꯠꯈꯤ ꯊꯣꯏꯕꯤ ꯆꯥꯎꯕꯗ ꯇꯞꯅ ꯇꯥ ꯆꯥꯎꯕ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯕꯣꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯔꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯕꯅꯣ ꯈꯪꯗꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯐꯖꯅ ꯎꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯗꯣ ꯃꯩꯔꯥꯕꯗ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯛꯀꯅꯨꯀꯣ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯍꯣꯏ ꯇꯥ ꯆꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯆꯥꯎꯕꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯀꯌꯥꯗ ꯇꯧꯕ ꯉꯝꯈ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯁꯤꯕꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯥꯏꯅꯦ ꯏꯃꯥ ꯐꯕꯅꯤ ꯑꯩꯕꯨꯁꯨ ꯃꯆꯥꯗꯧꯅ ꯇꯧꯕꯅꯤ ꯐꯕꯒꯤꯔꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯊꯥꯖꯈꯣꯏꯗ ꯍꯥꯏꯔꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯅ ꯋꯥꯐꯝ ꯑꯁꯦ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯗꯤ ꯇꯥꯍꯟꯒꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯩꯔꯥꯕ ꯂꯥꯛꯂꯕꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯝꯅ ꯇꯧꯔꯒꯨꯝꯁꯤ ꯇꯟꯗꯅ ꯃꯔꯥꯏꯅ ꯇꯣꯛꯆꯔꯛꯑꯅꯤ ꯏꯃꯥꯅ ꯌꯥꯗꯦ ꯊꯥꯖꯁꯦ ꯃꯩꯔꯥꯕꯗ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅ ꯇꯣꯛꯀꯅꯤ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤꯁꯤ ꯏꯃꯥ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ ꯅꯪꯁꯨ ꯃꯈꯣꯏꯗꯒ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯄꯣꯠꯁꯨ ꯂꯧꯔꯣꯏ ꯃꯈꯣꯏꯗꯒꯤ ꯍꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯣꯏꯁꯦ ꯏꯃꯥ ꯊꯣꯛꯑꯕ ꯃꯃꯥꯏ ꯂꯥꯛꯆꯔꯅꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯖꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯥꯁꯨ ꯃꯄꯥꯅ ꯁꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯥ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯂꯨꯗ꯭ꯔꯦ ꯆꯥꯎꯕꯁꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯦ ꯊꯥꯖ ꯑꯁꯤ ꯍꯩꯕꯣꯡ ꯃꯅꯥ ꯍꯦꯛꯄ ꯂꯥꯛꯏ ꯌꯥꯏꯃꯒ ꯏꯆꯦ ꯀꯥꯔꯒ ꯑꯣꯏꯅ ꯍꯦꯛꯁꯤꯔꯣ ꯌꯥꯗꯦ ꯅꯨꯄꯤꯅ ꯎ ꯀꯥꯕ ꯇꯧꯍꯩꯗꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯩꯒꯨꯝꯕ ꯎꯗꯣ ꯀꯥꯔꯕꯗꯤ ꯄꯥꯜꯂꯝꯕ ꯍꯩꯁꯤꯡꯗꯣ ꯇꯤꯟ ꯆꯪꯉꯦ ꯍꯥꯏꯅꯩ ꯍꯩ ꯄꯥꯟꯗ꯭ꯔꯗꯤ ꯄꯥꯟꯗ꯭ꯔꯒ ꯎꯗꯣ ꯆꯦꯈꯥꯏ ꯍꯥꯏꯅꯩ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯅꯥ ꯑꯗꯨ ꯍꯦꯛꯂꯤ ꯆꯥꯎꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯌꯥꯏꯃꯅ ꯇꯥ ꯆꯥꯎꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯅꯦ ꯅꯣꯏꯕꯨ ꯍꯩꯕꯣꯡ ꯃꯅꯥ ꯍꯦꯛꯏꯔꯣ ꯀꯗꯥꯏ ꯑꯩ ꯍꯦꯛꯄꯤꯒꯦ ꯆꯥꯎꯕꯅ ꯍꯩꯕꯣꯡ ꯃꯅꯥꯗꯨ ꯐꯅ ꯌꯥꯝꯅ ꯍꯦꯛꯄꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯂꯥꯛꯏ ꯇꯥ ꯆꯥꯎꯕ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯏꯝꯐꯥꯜꯗꯩꯗꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ ꯃꯥꯗꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯑꯣ ꯃꯥꯗꯣ ꯂꯥꯛꯇꯤ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯌꯥꯏꯃ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯂꯥꯛꯀꯅꯤ ꯊꯥꯖ ꯃꯥꯗꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯆꯥꯎꯕꯅ ꯊꯥꯖꯗ ꯑꯃꯨꯛ ꯊꯥꯖ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯥ ꯆꯥꯎꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯁꯨ ꯌꯧꯔꯦ ꯅꯈꯣꯏꯁꯨ ꯆꯪꯉꯨ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯄꯥꯎ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯇꯥ ꯆꯥꯎꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤ ꯆꯥꯎꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯀꯌꯥꯗ ꯆꯝꯖꯔꯤꯕꯅꯣ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯊꯥꯖ ꯃꯅꯥꯎꯗ ꯌꯥꯏꯃ ꯅꯪ ꯀꯩꯗꯧ ꯍꯪꯉꯣꯏꯅꯣ ꯀꯩꯅꯣ ꯑꯩꯅ ꯍꯪꯕꯤꯔꯤꯗꯣ ꯐꯠꯇ꯭ꯔꯣ ꯅꯪ ꯈꯪꯅꯤꯡꯉꯤꯗꯣ ꯏꯁ ꯅꯪꯅ ꯈꯪꯉꯤꯕ ꯑꯩꯅ ꯍꯪꯍꯟꯕ ꯃꯥꯜꯂꯝꯃꯅꯤ ꯃꯥꯟꯒꯦ ꯃꯥꯟꯁꯅꯨ ꯀꯩꯅꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤ ꯆꯥꯎꯕ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯤ ꯆꯥꯎꯕ ꯃꯊꯟꯇ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯩꯔꯥꯕꯗꯨꯕꯨ ꯂꯥꯛꯇꯕ ꯐꯅ ꯀꯨꯏꯔꯦ ꯃꯥꯕꯨ ꯂꯥꯛꯑꯔꯣꯏꯗꯣꯏ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯈꯣꯏꯅ ꯉꯥꯡꯂꯕ ꯖꯥꯠꯂꯥ ꯆꯥꯎꯕ ꯃꯩꯔꯥꯕꯅ ꯂꯥꯛꯇꯕꯗꯨꯒꯤ ꯃꯔꯝ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯗꯨꯅ ꯊꯤꯖꯩ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯃꯩꯔꯥꯕ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯏꯔꯨ ꯀꯟꯅ ꯂꯨꯖꯔꯤ ꯊꯣꯏꯕꯤ ꯂꯥꯛꯇꯨꯅ ꯇꯥ ꯃꯩꯔꯥꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯟꯅ ꯀꯦꯈꯠꯂꯛꯏꯗꯨꯅ ꯃꯩꯔꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯏ ꯇꯥ ꯆꯥꯎꯕ ꯈꯣꯏꯗ ꯆꯠꯂꯨꯒꯦ ꯅꯨꯃꯤꯠ ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯍꯣꯏ ꯑꯍꯤꯡ ꯑꯣꯏꯅ ꯂꯦꯛꯂꯛꯇꯣꯏꯅꯤ ꯍꯌꯦꯡ ꯉꯟꯇꯥ ꯍꯜꯂꯛꯑꯒꯦ ꯁꯣꯏꯗ꯭ꯔꯦ ꯊꯣꯏꯕꯤ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯁꯝ ꯑꯗꯨ ꯇꯩꯊꯣꯛꯅ ꯎꯅꯔꯅꯤ ꯉꯁꯤꯗꯤ ꯆꯥꯟꯅꯕꯤ ꯃꯍꯥꯛꯇꯣ ꯇꯝꯂꯅꯤ ꯊꯃꯣꯏꯒꯤ ꯑꯋꯥꯁꯦ ꯅꯨꯡꯉꯥꯏꯔꯦ ꯃꯩꯔꯥꯕ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯆꯪꯂꯛꯏ ꯕꯤꯅꯣ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯥꯎꯕ ꯈꯣꯏꯗ ꯑꯍꯤꯡꯁꯨ ꯂꯦꯛꯂꯛꯑꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯄꯥꯕꯨꯡꯅ ꯉꯥꯡꯒꯅꯤ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ ꯆꯠꯇꯕ ꯀꯨꯏꯔꯦ ꯃꯥꯁꯨ ꯂꯥꯛꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯔꯤꯁꯦ ꯇꯠꯈꯤꯕ ꯇꯥꯔꯦ ꯇꯠꯀꯦ ꯇꯠꯁꯅꯨ ꯀꯩꯅꯣ ꯃꯈꯣꯏꯒ ꯂꯣꯏꯅꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ
ꯑꯁ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯑꯩ ꯆꯠꯂꯦꯀꯣ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯏꯃꯥꯅ ꯐꯅꯅꯕ ꯈꯔ ꯈꯨꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯊꯥꯖꯒꯤꯁꯨ ꯌꯥꯎꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ ꯃꯩꯔꯥꯕ ꯍꯔꯥꯎꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯐꯤꯒ ꯁꯨꯔꯝꯃꯤꯁꯤꯅ ꯆꯥꯎꯕ ꯃꯩꯔꯥꯕ ꯂꯥꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯎꯠꯇꯦ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯏ ꯆꯥꯎꯕ ꯀꯔꯤ ꯃꯇꯝ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯁꯨꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯃꯩꯔꯥꯕ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏ ꯃꯨꯔꯦꯡ ꯑꯃꯨꯀꯥꯇꯤ ꯅꯪꯕꯨ ꯊꯕꯛ ꯀꯌꯥꯝ ꯆꯤꯜꯂꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯗꯥꯏ ꯏꯃꯥꯈꯣꯏꯗꯤ ꯂꯩꯔꯝꯅꯤ ꯆꯥꯎꯕ ꯃꯐꯤ ꯑꯗꯨ ꯐꯧꯗꯨꯅ ꯃꯩꯔꯥꯕꯅ ꯍꯪꯕ ꯋꯥ ꯑꯗꯨ ꯈꯛꯇꯃꯛ ꯈꯨꯝꯃꯤ ꯃꯩꯔꯥꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯑꯁ ꯋꯥꯈ꯭ꯔꯦꯗ ꯂꯋꯥꯏꯗ ꯂꯥꯛꯄꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯊꯈꯤ ꯆꯥꯎꯕ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯨꯅ ꯏꯟꯊꯣꯛꯇꯨꯅ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯆꯠꯈꯤ ꯃꯩꯔꯥꯕ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯕꯦꯔꯥꯅꯤꯅꯦ ꯍꯣꯏꯃꯥꯏꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯃꯩꯔꯥꯕ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯩꯔꯥꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯖꯥꯠꯂꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯤ ꯂꯥꯛꯏ ꯆꯥꯎꯕꯤ ꯃꯍꯧꯁꯥꯒꯨꯝꯅ ꯃꯩꯔꯥꯕꯗ ꯍꯔꯥꯎꯗꯦ ꯀꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯀꯧꯔꯛꯏ ꯃꯩꯔꯥꯕ ꯅꯪ ꯂꯥꯛꯏꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯩꯔꯥꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯈ꯭ꯔꯖꯥꯠꯅꯣ ꯏꯃꯥꯁꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯃꯩꯔꯥꯕ ꯆꯥꯎꯕꯤꯗ ꯑꯃꯨꯛꯁꯨ ꯏꯃꯥ ꯆꯥꯎꯕꯤ ꯇꯥꯅ ꯈꯨꯝꯂꯛꯇꯦ ꯃꯩꯔꯥꯕ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯊꯧꯋꯥ ꯁꯥꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯊꯔꯛꯏ ꯃꯌꯨꯝꯒꯨꯝꯅ ꯀꯨꯁꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯃꯥꯕꯨ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝꯅ ꯀꯅꯥꯝꯇꯅ ꯍꯔꯥꯎ ꯇꯧꯕꯤꯗ꯭ꯔꯦ ꯃꯩꯔꯥꯕ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯅꯆꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯒꯦ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯅꯝꯂꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤ ꯃꯩꯔꯥꯕꯕꯨ ꯂꯣꯟꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯌꯦꯡꯉꯤ ꯑꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯆꯥꯎꯕꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯩꯔꯥꯕ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯌా ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯈꯪꯕ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯀꯧꯔꯗ꯭ꯔꯦ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯤ ꯃꯥꯕꯨ ꯇꯔꯥꯝꯅ ꯀꯅꯥꯅꯁꯨ ꯑꯣꯛꯂꯛꯇ꯭ꯔꯦ ꯐꯝꯕ ꯌꯥꯕ ꯐꯝꯂꯕ ꯃꯇꯨꯡꯗ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯩꯔꯥꯕ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯕꯤꯅꯣ ꯃꯥꯅ ꯇꯧꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯕꯤꯅꯣ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯑꯍꯤꯡ ꯂꯦꯛꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯂꯦꯛꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯨ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩ ꯕꯤꯅꯣ ꯑꯐ ꯁꯥꯗꯨꯅ ꯃꯆꯥꯗ ꯃꯩ ꯍꯥꯞꯅꯅꯕ ꯍꯪꯂꯛꯏ ꯃꯩꯔꯥꯕ ꯀꯩꯁꯨ ꯈꯪꯗꯅ ꯏꯃꯥ ꯉꯁꯤꯗꯤ ꯃꯩꯔꯥꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯛꯏ ꯕꯤꯅꯣꯅ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯍꯦ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯍꯧꯅꯗꯦ ꯃꯈꯣꯏꯒꯨꯝꯕ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯃꯣꯏꯅ ꯏꯆꯥꯗꯒꯤ ꯀꯔꯤ ꯍꯦꯟꯗꯨꯅ ꯇꯤꯟꯅꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯈꯣꯏꯇꯅꯤ ꯃꯥꯡꯖꯒꯗꯕ ꯑꯩꯈꯣꯏꯒ ꯇꯤꯟꯅꯗ꯭ꯔꯒ ꯑꯗꯨꯕꯨ ꯏꯃꯥ ꯆꯥꯎꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤ ꯂꯩꯔꯨꯗꯣꯏꯅꯣ ꯏꯆꯥꯅ ꯀꯩꯁꯨ ꯇꯧꯈꯤꯕꯁꯨ ꯂꯩꯇꯅ ꯂꯋꯥꯏ ꯂꯝꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛ ꯆꯦꯜ ꯄꯤꯛꯄ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯗꯣ ꯇꯧꯔꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯁꯤ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯅ ꯕꯤꯅꯣ ꯃꯆꯥꯗ ꯍꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯄꯨꯛꯅꯤꯡꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯆꯪꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯇꯧꯔꯝꯒꯅꯤ ꯃꯗꯨꯗ ꯈꯪꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯃꯩꯔꯥꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯗꯨꯝ ꯊꯣꯛꯑꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯥꯖꯒꯤ ꯋꯥꯈꯜ ꯈꯜꯍꯟꯗꯕꯅ ꯐꯩꯅꯦ ꯑꯩꯈꯣꯏꯗꯁꯨ ꯃꯥꯅ ꯂꯥꯟꯅ ꯂꯧꯔꯝꯃꯅꯤ ꯋꯥꯐꯝꯁꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯟꯅꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯃꯥ ꯃꯩꯔꯥꯕ ꯑꯩꯒ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯃꯤꯅꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯒꯨꯝꯁꯤꯗ ꯃꯩꯔꯥꯕ ꯉꯁꯤꯁꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯥꯎꯕ ꯃꯩꯔꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯥ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯩꯔꯥꯕ ꯆꯪꯂꯛꯄꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯆꯥꯎꯕꯒꯤ ꯃꯄꯥꯅ ꯃꯩꯔꯥꯕ ꯀꯩꯗꯧꯔꯦ ꯏꯆꯥꯗꯤ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯆꯥꯎꯕ ꯈꯣꯏꯗꯤ
ꯃꯥꯕꯨ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤꯅꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯌꯦꯡꯉꯨꯒꯦ ꯐꯝꯃꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯥ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯊꯥꯖ ꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯖꯒꯤꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯆꯪꯂꯛꯏ ꯊꯥꯖ ꯁꯨꯃꯥꯡꯗ ꯍꯋꯥꯏꯖꯥꯔ ꯃꯅꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯃꯩꯔꯥꯕ ꯆꯪꯂꯛꯄ ꯎꯕꯗ ꯏꯉꯛꯉꯛꯏ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕ ꯇꯞꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯊꯥꯖ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯩꯔꯥꯕ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯏ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯤ ꯆꯪꯉꯛꯑꯕꯅꯤ ꯁꯥꯎꯒꯅꯨ ꯑꯩ ꯉꯔꯥꯡꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯆꯥꯎꯕꯁꯨ ꯏꯃꯥꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯊꯥꯖ ꯃꯥꯁꯨ ꯋꯥꯔꯤ ꯑꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯍꯧꯗꯕ꯭ꯔꯣ ꯂꯩꯍꯧꯗꯦ ꯄꯥꯕꯨꯡꯁꯨ ꯃꯥꯕꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤ ꯅꯈꯣꯏ ꯁꯥꯎꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯩ ꯆꯠꯂꯒ ꯍꯪꯉꯨꯒꯦ ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯁꯪꯕ ꯀꯥꯟꯗ ꯂꯥꯛꯑꯣ ꯃꯩꯔꯥꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯖ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯝꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯥꯖ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯍꯋꯥꯏꯖꯥꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯥꯖ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯏꯅꯦ ꯇꯥ ꯆꯥꯎꯕ ꯆꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯊꯥꯖ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯍꯋꯥꯏ ꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯤ ꯊꯥꯖ ꯍꯋꯥꯏ ꯃꯌꯣꯝ ꯑꯃ ꯄꯤ ꯑꯗꯨꯒ ꯑꯗꯣ ꯏꯅꯦ ꯇꯥ ꯆꯥꯎꯕꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯂꯩꯌꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯀꯩꯅꯣꯝꯇ ꯍꯣꯏ ꯏꯅꯦ ꯀꯧꯒꯦ ꯆꯥꯎꯕ ꯑꯝꯇ ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ ꯆꯥꯎꯕ ꯊꯣꯛꯂꯛꯏ ꯊꯥꯖ ꯆꯥꯎꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯋꯥꯗꯨ ꯍꯦꯛ ꯍꯧꯗꯣꯛꯄ ꯏꯀꯥꯏ ꯆꯥꯎꯕ ꯑꯗꯨꯝ ꯈꯪꯂꯤ ꯃꯩꯔꯥꯕꯒꯤ ꯋꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖ ꯏꯆꯜꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯍꯥꯏꯌꯨ ꯏꯆꯥꯁꯤꯗꯤ ꯇꯥ ꯆꯥꯎꯕ ꯇꯥ ꯃꯩꯔꯥꯕꯗꯣ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯕ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯆꯥꯎꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯖ ꯆꯤꯡꯅꯅ ꯇꯥ ꯆꯥꯎꯕ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯊꯪ ꯂꯥꯛꯄꯗ ꯊꯣꯛꯂꯕꯗꯤ ꯅꯪꯅꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯈꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯁꯦ ꯀꯌా ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯃꯥꯕꯨ ꯈꯔ ꯂꯥꯞꯊꯣꯛꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯜ ꯈꯛꯅꯤ ꯃꯥꯕꯨ ꯀꯥꯏꯅꯕꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯉꯝꯒꯅꯤ ꯏꯆꯜ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯊꯥꯖꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯕꯨ ꯇꯥ ꯆꯥꯎꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯗꯨꯝ ꯇꯧ ꯁꯦꯜ ꯄꯥꯏꯕ ꯃꯤꯒ ꯂꯣꯏꯅꯕꯁꯦ ꯁꯨꯝꯕ ꯍꯦꯛ ꯇꯧꯕ ꯃꯥꯜꯂꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒ ꯄꯨꯟꯈꯤꯗꯕ ꯄꯨꯜꯂꯒꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯁꯨ ꯃꯥꯕꯨ ꯂꯥꯛꯑꯀꯥꯟꯗ ꯅꯤꯡꯊꯤꯅ ꯍꯥꯏꯈꯣꯀꯣ ꯍꯣꯏꯅꯦ ꯊꯥꯖ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯆꯃꯝꯅꯅ ꯍꯜꯂꯛꯏ ꯃꯩꯔꯥꯕ ꯃꯥꯡꯒꯣꯜꯗ ꯎꯡꯗꯨꯅ ꯐꯝꯂꯒ ꯂꯩ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯩꯔꯥꯕ ꯈꯪꯗꯦ ꯊꯣꯏꯕꯤ ꯃꯩꯔꯥꯕꯗ ꯇꯥ ꯃꯩꯔꯥꯕ ꯀꯩꯗꯧꯔꯒꯦ ꯃꯩꯔꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕꯤ ꯑꯩ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯆꯥꯎꯕ ꯈꯣꯏꯗ ꯆꯠꯂꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯖꯒꯗꯤ ꯎꯅꯔꯛꯄ꯭ꯔꯣ ꯉꯔꯥꯡꯗꯤ ꯎꯅꯔꯛꯏ ꯃꯥꯁꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ ꯆꯠꯂꯒ ꯍꯪꯂꯨꯒꯦꯗꯤ ꯍꯥꯏꯍꯧꯏ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯇꯥ ꯃꯩꯔꯥꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯤꯟꯅꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯃꯅꯤꯗ ꯆꯠꯂꯨꯔꯅꯨꯋꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯗꯨꯁꯨ ꯃꯔꯝ ꯌꯥꯝ ꯆꯥꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯣꯡꯃꯗ ꯐꯅ ꯉꯥꯡꯅꯔꯕꯁꯨ ꯈꯨꯠꯈꯥ ꯂꯤꯡꯈꯥ ꯊꯥꯅꯈꯤꯗꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯕꯨ ꯃꯥꯅ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯔꯝꯗꯣ ꯆꯞ ꯆꯥꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯊꯣꯏꯕꯤꯅ ꯇꯥ ꯃꯩꯔꯥꯕ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯆꯥꯎꯕ ꯈꯣꯏꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯒ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯃꯊꯟꯇ ꯇꯥ ꯃꯩꯔꯥꯕ ꯅꯪꯗꯤ ꯇꯧꯔꯤꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯃꯥꯁꯨ ꯕꯤꯅꯣꯅ ꯃꯆꯤꯟ ꯃꯦꯟꯈꯤꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯁꯠꯄ ꯏꯝꯐꯥꯜꯗꯒꯤ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯁꯠꯄꯅ ꯃꯃꯥꯗ ꯏꯃꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣ ꯑꯃꯁꯤꯅ ꯊꯦꯝꯕꯤ ꯈꯣꯏꯒꯤ ꯈꯔ ꯄꯤꯕꯤꯔꯨꯔꯒꯦ
ꯍꯥꯏ ꯅꯪꯅ ꯊꯦꯝꯕꯤꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯔꯦꯝ ꯊꯛꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯇꯤꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯔꯣ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯟꯕ ꯃꯤ ꯅꯠꯇꯦ ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯠꯄ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯀꯪꯈꯠꯅꯩ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯎꯁꯤꯜꯂꯨꯗ꯭ꯔꯦ ꯁꯠꯄ ꯊꯨꯅ ꯂꯥꯛꯏ ꯊꯦꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯠꯄ ꯊꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯑꯣꯏ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯀ ꯇꯥꯗꯣꯔꯦ ꯍꯥꯏꯕꯁꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯣ ꯊꯦꯝꯕꯤ ꯁꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯟꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯥꯏ ꯅꯨꯄꯥ ꯅꯪ ꯑꯣꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤꯒꯤ ꯂꯩꯕꯤꯔꯛꯄ ꯄꯣꯠꯇꯨ ꯄꯤ ꯊꯦꯝꯕꯤ ꯁꯠꯄꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯋꯥꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯈꯪꯗꯦ ꯑꯩꯅ ꯀꯥꯝꯁꯤꯟꯕ ꯌꯥꯕ ꯍꯨꯗꯤ ꯀꯥꯝꯁꯤꯟꯈ꯭ꯔꯦ ꯃꯍꯩꯗꯤ ꯀꯝꯗꯧꯕ ꯃꯍꯩ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯔꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯍꯪꯁꯨ ꯍꯪꯂꯨꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯈꯪꯗꯦꯗ ꯁꯣꯝꯒꯤ ꯋꯥꯗꯤ ꯈꯪꯉꯨꯏ ꯅꯣꯏꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗꯧꯒꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯣꯏꯅ ꯂꯩꯌꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯥꯖ ꯈꯣꯏꯇꯝꯅ ꯁꯟꯗ꯭ꯌꯥ ꯆꯪꯉꯛꯄ ꯑꯗꯨꯗ ꯂꯥꯛꯏ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯆꯥꯎꯕꯒꯤꯗ ꯆꯪꯉꯤ ꯆꯥꯎꯕ ꯃꯥꯁꯨ ꯃꯩꯔꯥꯕ ꯂꯥꯛꯀꯅꯤ ꯈꯟꯕꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯩꯔꯥꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯩꯔꯥꯕ ꯆꯪꯂꯨꯕꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯥꯖꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯊꯥꯖ ꯃꯃꯥꯁꯨ ꯂꯩꯕ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇ ꯃꯩꯔꯥꯕ ꯏꯃꯥꯁꯨ ꯂꯩꯌꯦ ꯆꯪꯉꯛꯀꯅꯨ ꯏꯃꯥꯅ ꯉꯥꯡꯒꯅꯤꯌꯦ ꯃꯩꯔꯥꯕ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯥꯖ ꯉꯁꯤꯁꯨ ꯆꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯑꯅꯨ ꯑꯩꯁꯨ ꯊꯥ ꯆꯥꯎꯕ ꯈꯣꯏꯒꯨꯝꯕꯅꯤ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯥꯖ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯈꯪꯗꯦ ꯂꯥꯟꯕ ꯂꯥꯟꯗꯕ ꯊꯥ ꯆꯥꯎꯕꯅ ꯅꯪꯒ ꯎꯅꯒꯅꯨ ꯍꯥꯏ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯄꯤꯡ ꯂꯥꯎꯏ ꯃꯩꯔꯥꯕ ꯋꯥꯈꯜ ꯂꯥꯟꯅ ꯆꯥꯎꯕꯗ ꯎꯔꯛꯏ ꯃꯩꯔꯥꯕ ꯁꯥꯎꯅ ꯀꯔꯤ ꯃꯥꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯩꯔꯥꯕ ꯊꯥꯖꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯪ ꯃꯥꯒ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤꯅꯣ ꯊꯥꯖ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪꯒꯨꯝꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯁꯦꯡꯈ꯭ꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯤ ꯃꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯆꯨꯝꯃꯦ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯣꯏꯁꯦ ꯂꯣꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯐ-ꯐꯠꯇ ꯈꯪꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯎꯕꯅ ꯊꯥꯖꯕꯨ ꯊꯦꯝꯂꯤꯕꯅꯤ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯅ ꯇꯠꯇꯅ ꯆꯤꯡꯂꯤ ꯊꯥꯖ ꯃꯥꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯆꯥꯎꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ ꯃꯩꯔꯥꯕ ꯃꯔꯨꯞꯀꯤ ꯁꯥꯎꯅꯤꯡꯕꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯃꯥꯒꯤ ꯀꯥꯗ ꯈꯨꯠ ꯊꯤꯜꯂꯛꯑꯦ ꯍꯥꯏꯅ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯖꯕꯨ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ パイꯗꯨꯅ ꯆꯤꯡꯏ ꯊꯥꯖ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯞꯅꯤꯡꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯃꯥ ꯏꯃꯥ ꯅꯨꯄꯥ ꯃꯥꯒꯤ ꯁꯥꯐꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯥꯖ ꯉꯝꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯤꯡꯂꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯎꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯆꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯩꯔꯥꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯊꯥꯗꯣꯛꯑꯣ ꯃꯩꯔꯥꯕ ꯊꯥꯖꯕ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦ ꯆꯥꯎꯕ ꯁꯥꯎꯅ ꯅꯪ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯃꯩꯔꯥꯕ ꯃꯥꯁꯨ ꯆꯥꯎꯕꯕꯨ ꯐꯨꯔꯛꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯍꯟꯗꯨꯅ ꯐꯨꯅꯔꯛꯏ ꯑꯅꯤ ꯑꯗꯨꯅ ꯐꯨꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯠꯄ ꯈꯣꯏꯅ ꯎꯔꯤ ꯑꯦ ꯃꯤ ꯈꯠꯅꯔꯦꯅꯦ ꯊꯦꯝꯕꯤ ꯑꯃꯗꯤ ꯁꯠꯄ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯖ ꯃꯥꯁꯨ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯁꯠꯄꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯔꯥꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯈꯥꯝꯇꯣꯛꯏ ꯃꯂꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯆꯥꯎꯕꯗ ꯆꯥꯎꯕ ꯀꯌꯥꯝ ꯁꯣꯛꯑꯦ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯃꯩꯔꯥꯕ ꯃꯌꯥꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨ ꯁꯤꯠꯇꯣꯛꯏ ꯑꯗꯨꯒ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯜ ꯂꯦꯞꯄ ꯃꯤꯅꯥꯏ ꯃꯆꯥ ꯊꯨꯏ ꯆꯥꯎꯕ ꯆꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ ꯆꯥꯎꯕ ꯃꯥꯗꯤ ꯃꯩꯔꯥꯕ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯆꯥꯎꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯩꯔꯥꯕꯒꯤ ꯃꯃꯤꯠ ꯃꯌꯥ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯃꯈꯥ ꯆꯤꯛꯂꯒ ꯅꯪ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯩ ꯑꯗꯨ ꯄꯜꯂꯕ ꯃꯩꯔꯥꯕ ꯃꯥꯁꯨ ꯁꯥꯎꯅ ꯊꯤꯜꯂꯨꯅꯦ ꯀꯔꯤꯒꯤꯅꯣ ꯇꯣꯛꯏꯁꯦ ꯊꯤꯜꯂꯣ ꯁꯠꯄꯅ ꯃꯩꯔꯥꯕꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯩꯔꯥꯕ ꯌꯥꯔꯦꯗꯣ ꯆꯠꯁꯤꯜꯂꯛꯑꯣ ꯌꯨꯝꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯄꯨꯗꯨꯅ ꯆꯠꯈꯤ ꯆꯥꯎꯕꯒꯤ ꯄꯤꯁꯨꯝ ꯃꯌꯥꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨ ꯊꯥꯖ ꯎꯔꯛꯏ ꯊꯥꯖ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥ ꯆꯥꯎꯕ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯀꯃꯥꯏ ꯇꯧꯅꯤ ꯆꯥꯎꯕ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯦ ꯃꯔꯥꯏ ꯐꯖꯈꯤꯅꯤ ꯆꯪꯉꯣ ꯌꯨꯝꯗ ꯃꯂꯥ ꯊꯋꯥꯏ ꯋꯥꯅ ꯆꯥꯎꯕ ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯤ ꯃꯤ ꯈꯠꯅꯔꯤꯕꯅꯣ ꯏꯅꯣꯝꯆꯥ
ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯅꯆꯥ ꯈꯥꯡꯕ ꯉꯝꯗꯦ ꯊꯥꯖꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯃꯥꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯒꯨꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯏꯟꯗꯣꯝꯆꯥꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯆꯥꯎꯕ ꯆꯩꯅꯥꯗꯨ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤꯒꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯏꯆꯟꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯏꯆꯜꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯐꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯁꯅꯨ ꯀꯅꯥꯝꯇꯅ ꯏꯆꯟꯗ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯊꯥꯖ ꯆꯥꯎꯕꯒꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯗ꯭ꯔꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯦꯛ ꯀꯞꯂꯛꯏ ꯆꯥꯎꯕ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯆꯪꯉꯣ ꯆꯪꯉꯣ ꯅꯕꯨꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ ꯆꯪꯉꯣ ꯃꯂꯥ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯪꯈꯤ ꯆꯥꯎꯕ ꯃꯩꯔꯥꯕꯗ ꯐꯨꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯩꯔꯥꯕ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯉꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯛꯅꯕ ꯑꯣꯟꯈꯤꯕ ꯆꯥꯎꯕ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯩꯔꯥꯕ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤ ꯆꯥꯎꯕꯁꯨ ꯑꯁꯥꯎꯕꯗꯨꯅ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯩꯔꯥꯕ ꯆꯠꯄ ꯑꯃꯗꯤ ꯊꯦꯝꯕꯤꯅ ꯁꯝꯗꯨꯅ ꯄꯨꯔꯛꯏ ꯕꯤꯅꯣ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯩꯔꯤꯕ ꯏꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯆꯥ ꯀꯩꯗꯧꯔꯕ ꯍꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯕꯤꯅꯣ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯏꯆꯥꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯃꯩꯔꯥꯕ ꯃꯃꯥꯅ ꯍꯪꯂꯤꯕꯗꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯁꯠꯄꯅ ꯑꯣꯏꯅ ꯏꯃꯥ ꯑꯩꯁꯨ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯊꯥꯖꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯥꯝꯗꯣꯛꯆꯔꯛꯄꯅꯤ ꯕꯤꯅꯣ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯁꯥꯎꯅ ꯀꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤ ꯈꯠꯅꯔꯨꯔꯤꯕ ꯍꯥꯏꯌꯨ ꯀꯅꯥꯒꯅꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯩꯔꯥꯕ ꯁꯥꯎꯅ ꯆꯥꯎꯕꯒ ꯀꯔꯤ ꯃꯤꯅꯥꯏ ꯃꯆꯥ ꯈꯨꯃꯤꯠ ꯈꯨꯗꯥꯡꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯒꯤ ꯃꯆꯨꯝ ꯊꯛꯂꯒ ꯂꯦꯜꯂꯤꯕ ꯃꯥꯅ ꯏꯆꯥꯗꯁꯨ ꯐꯨꯕ ꯁꯥꯏ ꯐꯩ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛ ꯏꯃꯥ ꯆꯠꯀꯦ ꯕꯤꯅꯣ ꯍꯧꯒꯠꯂꯤ ꯃꯩꯔꯥꯕ ꯃꯃꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯆꯠꯈꯤꯅꯨ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯜꯂꯨꯅꯤ ꯐꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯕꯨ ꯑꯁꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯁꯠꯄ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯃꯩꯔꯥꯕꯁꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯝꯒꯅꯤ ꯌꯥꯝ ꯀꯟꯅꯅꯤ ꯐꯨꯔꯝꯃꯤꯁꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯃꯩꯔꯥꯕ ꯃꯥꯗꯤ ꯑꯁꯥꯎꯕꯗꯨꯅ ꯉꯥꯡꯂꯤꯕ ꯀꯥꯗꯨ ꯇꯥꯗꯦ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯂꯋꯥꯏ ꯅꯨꯄꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯀꯗꯥꯏ ꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯎ ꯏꯃꯥ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯃꯩꯔꯥꯕꯕꯨ pusinuna changki mairaba phunari thoina naba khangde adubu hauji khaktada oina hinna narakpagum tawrei mairaba lingbo phawba yadre phamung aduda hiptuna leire paw adu gambir su tari gambir sauna yumya aduda hangat handa chattuna masi thoklarani haibase aina nangona mangjongna kaya ama haikrabani haujikti pharini migi mangda su mai asi thambam leitredana kaidau leitani ichana kari laladana kari gilandani nupi macha amagi khudang paiduna chingre adugi lekai gi mina phure sini adubu hawaijar yonbi adugi masida kari nungai ningai harau ningai lebage bino sauna phurakliba adusu kanane nati chawbane ni gambir mangak adu nomi aduga masu khanthamandaba haibadani chak pukham amata da chaminari ba mamakna asumna tawbase maram amadi soidana leramgani gambir fana haiduna sumibu achumaral khangdana laikhai taba fana pamdrabasu sauninglabasu mi amamamna kari ngangi kari haiba munna khangba lepak macha yamna taba mini bino chawbagi manakta chatpadu gambir masu khangba natte gambir macha sokpagi nungai taba adugi mathakta chawbana phurakpagi chaina aduna hena nungai jaramde maramdi karigino haibadi masu khangjadre haujuk bakchasi lawai macha singdo mathibong marin bol ado oba makhai ngangusi hai amta tumina leko lawai haibase lamna khaiba nate leiriba misak aduna ngang thosak thorokpa aduna oibani ho khangde aidi chaluni ngangu khini asukuina aina phawba ichada khopakna khunamna set phawba thakidri aduga kaisuna taba makhoina I taba makhai phuba ai pende asi haiduna binodo mangola duda kablai gambirna tapna nupi nangse langkhre dako nakhoi nupi gi hongnabi se hekta tawre masinani ahal lamanna nupi angangda aruba wa tahanganu haibado asi hairam laga gambir imung changki bino gambir bu yengduna mage asigumba mawong asina ichabu mina usitabani aidi chatlukini ngangukini bino imung changki duna mapi loisinduna thoibi manakta lai thoibi masu pawadu tarabani adubu hangbadi hangdri bino lakpudu da thoibi ado dum khangle saure haiba
ꯕꯤꯅꯣ ꯁꯥꯎꯔꯞꯅ ꯊꯣꯏꯕꯤ ꯂꯣꯏꯁꯜꯂꯨ ꯆꯠꯁꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯕꯤꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯜꯂꯤ ꯀꯤꯕꯁꯨ ꯐꯥꯎꯏ ꯏꯃꯥꯕꯣ ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕꯗꯨꯅꯤ ꯃꯗꯨꯒꯤ ꯂꯋꯥꯏ ꯅꯨꯄꯤꯗꯣ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯨꯒꯦ ꯏꯃꯥꯕꯣ ꯑꯩꯗꯤ ꯅꯪꯁꯨ ꯇꯜꯂꯕ꯭ꯔꯥ ꯐꯩ ꯇꯜꯂꯕꯗꯤꯅꯦ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯣ ꯑꯗꯨ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯉꯤ ꯊꯣꯏꯕꯤꯅ ꯇꯥꯟꯅꯗꯨꯅ ꯏꯃꯥꯕꯣ ꯉꯥꯏꯈꯨꯋꯣ ꯆꯠꯂꯣ ꯅꯥꯄꯤ ꯂꯣꯏꯁꯜꯂꯨꯆꯣ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯨꯡꯗꯒꯤ ꯃꯐꯤ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤ ꯑꯗꯨ ꯊꯨꯅ ꯊꯥꯖꯒꯤꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯅꯪ ꯂꯋꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯕꯣ ꯃꯌꯨꯝꯅꯦ ꯍꯥꯏꯕ꯭ꯔꯥ ꯅꯣꯡꯃ ꯑꯩ ꯂꯥꯎ ꯈꯔ ꯊꯨꯅ ꯂꯥꯎ ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡꯉꯛꯎ ꯊꯣꯏꯕꯤ ꯊꯥꯖꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯛꯇꯨꯅ ꯆꯪꯂꯛꯂꯦ ꯕꯤꯅꯣ ꯉꯥꯡꯅ ꯏꯁ ꯃꯌꯨꯝꯁꯤ ꯑꯣꯏꯔꯦ ꯌꯨꯝ ꯐꯥꯎꯕ ꯀꯤꯟꯊꯒꯗꯧꯔꯦꯗꯅ ꯃꯁꯤꯗ ꯂꯩꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯝꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯃꯥꯕꯨ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯗꯧꯅ ꯕꯤꯅꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯎꯏ ꯍꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯕꯤꯅꯣ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯍꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯣ ꯂꯩꯗꯤ ꯂꯩꯔꯤꯗꯅ ꯑꯩꯗꯤ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯃꯥꯜꯂꯨꯔꯦ ꯊꯥꯖ ꯊꯣꯏꯕꯤ ꯌꯥꯎꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯈꯣꯏꯔꯣꯝꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯂꯦ ꯊꯥꯖ ꯇꯞꯅ ꯏꯅꯦ ꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯕꯦꯝꯃ ꯌꯥꯔꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯑꯍꯜ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯏꯃꯥꯗꯤ ꯏꯪꯈꯣꯜꯗ ꯆꯠꯈꯤ ꯐꯔꯦ ꯂꯩꯇ꯭ꯔꯕꯗꯤ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯅꯪꯁꯨ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯥꯗꯣ ꯌꯥꯝ ꯄꯪꯕꯅꯤ ꯐꯥꯕꯤꯒꯅꯨ ꯏꯕꯦꯝꯃ ꯏꯅꯦꯅꯦ ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯂꯒꯁꯨ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯏꯅꯦ ꯄꯤꯒꯦ ꯊꯥꯖ ꯋꯥꯍꯩꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯏꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯚꯥꯞ ꯇꯥꯗ꯭ꯔꯕꯔꯣ ꯃꯂꯥꯁꯨ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯕꯤꯅꯣ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯕꯦꯝꯃ ꯀꯩꯗꯧꯕꯒꯤ ꯂꯦꯞꯍꯜꯂꯤꯅꯣ ꯃꯤ ꯂꯥꯛꯑꯒꯕꯨ ꯐꯝꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯕꯤꯅꯣ ꯃꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯔꯥ ꯅꯃꯥ ꯍꯥꯏꯕꯗꯣ ꯃꯂꯥ ꯁꯣꯟꯊꯥꯡꯅꯅ ꯏꯁ ꯈꯣꯟꯗꯥꯁꯤꯗꯤ ꯕꯤꯅꯣꯅ ꯃꯂꯥꯗ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯗ꯭ꯔꯦ ꯁꯨꯝꯗꯧꯕ ꯅꯆꯥꯅꯨꯄꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯗꯣ ꯐꯥꯕꯤꯔꯦ ꯐꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏ ꯇꯥꯕ ꯃꯈꯩꯁꯨ ꯐꯨꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯅꯪꯒꯤ ꯁꯨꯝꯕ ꯅꯆꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯁꯦ ꯑꯁꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯔꯥꯕꯅꯤ ꯏꯆꯥꯗꯣ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯕꯨ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯋꯥꯔꯛꯆꯔꯒꯦ ꯃꯂꯥ ꯕꯤꯅꯣꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯦ ꯀꯔꯤꯅꯣꯅꯦ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯃꯤꯆꯥ ꯋꯥꯔꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯇꯨꯅ ꯆꯠꯄ ꯏꯆꯥ ꯅꯠꯇꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯕꯗꯅꯥꯝ ꯄꯤꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯂꯥꯏꯔꯅ ꯅꯪꯅ ꯂꯩꯖꯔꯕꯁꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯃꯥꯕꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏꯗꯤ ꯕꯤꯅꯣ ꯁꯥꯎꯅ ꯈꯔ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕꯤ ꯕꯤꯅꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯏꯃꯥꯕꯣ ꯌꯥꯔꯦ ꯆꯠꯂꯁꯦ ꯀꯗꯥꯏ ꯍꯟꯇꯣꯛꯎꯁꯦ ꯃꯃꯥꯁꯤ ꯍꯧꯅ ꯋꯥꯔꯛꯑꯝꯒꯦ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯏ ꯃꯂꯥꯁꯨ ꯄꯥꯏꯔꯝꯂꯤꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯈꯠꯅꯔꯦ ꯌꯥꯏꯃ ꯆꯥꯎꯕ ꯈꯣꯏ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ ꯕꯤꯅꯣꯅ ꯍꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯂꯋꯥꯏ ꯅꯨꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯅꯪꯒꯨꯝꯕꯁꯨ ꯃꯂꯥ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯍꯣꯏ ꯏꯆꯦꯈꯣꯏꯗꯤ ꯈꯨꯅꯤꯡ ꯀꯥꯏꯔꯝꯂꯣꯏ ꯏꯆꯦꯅ ꯏꯋꯥꯅ ꯄꯨꯁꯤꯜꯂꯛꯄ ꯑꯗꯣ ꯆꯥꯒꯗꯒꯤ ꯉꯥꯏꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯌꯣꯛꯆꯕꯅꯤ ꯀꯅꯥꯝꯇꯒꯤ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯤꯗꯨꯅ ꯍꯤꯡꯗꯦ ꯕꯤꯅꯣ ꯃꯂꯥꯕꯨ ꯂꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯃꯂꯥ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯏꯆꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯆꯍꯤ ꯀꯌꯥ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯒꯠꯂꯕ ꯈꯨꯠꯅꯤ ꯑꯅꯤ ꯑꯁꯤ ꯆꯤꯟꯒꯤ ꯂꯥꯟ ꯁꯣꯛꯅꯔꯛꯂꯦ ꯆꯥꯎꯕ ꯃꯃꯥꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯕꯤꯅꯣ ꯆꯥꯎꯕ ꯃꯃꯥ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣ ꯌꯨꯝ ꯁꯪꯕ ꯍꯨꯏꯔ ꯃꯈꯣꯏ ꯑꯁꯤꯅ ꯕꯤꯅꯣ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯗ ꯆꯤꯛꯏ ꯃꯆꯥꯒꯤ ꯃꯩꯅ ꯆꯥꯎꯕꯤ ꯁꯥꯎꯔꯞꯅ ꯎꯁꯤꯠꯇꯅ ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯥꯎꯕ ꯃꯤ ꯆꯤꯀꯟꯕꯁꯤ ꯑꯣꯏꯔꯦ ꯃꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯪꯉꯣ ꯃꯁꯦ ꯃꯤ ꯈꯔ ꯆꯤꯀꯟꯕꯅꯤ ꯃꯥꯟꯅꯔꯨꯅꯨ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯍꯨꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯊꯣꯏꯕꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯛꯂꯤ ꯏꯃꯥꯕꯣ ꯌꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯦꯕ ꯕꯤꯅꯣ ꯆꯥꯎꯕꯗ ꯑꯃꯨꯛ ꯃꯁꯤꯅꯔꯥ ꯏꯆꯥ ꯐꯨꯏ ꯍꯥꯏꯕꯗꯣ ꯍꯥ
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯆꯥꯎꯕ ꯕꯤꯅꯣꯒꯤ ꯁꯥꯎꯕ ꯑꯗꯨ ꯈꯪꯏ꯫ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯕꯤꯅꯣꯅ ꯍꯥꯏꯒꯠꯂꯛꯂꯤꯕ ꯈꯨꯠ ꯑꯗꯨ ꯆꯥꯎꯕꯤꯅ ꯑꯣꯛꯏ ꯑꯗꯨꯒ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯅꯪꯅ ꯏꯆꯥꯗ ꯐꯨꯕ? ꯆꯥꯎꯕꯤꯅ ꯕꯤꯅꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯏ꯫ ꯕꯤꯅꯣ ꯆꯩꯅꯥ ꯑꯗꯨꯅ ꯑꯌꯣ ꯇꯦꯛꯑꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯍꯤꯡꯆꯥꯕꯤ꯫ ꯆꯥꯎꯕꯤ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯈꯪꯉꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯕꯤꯅꯣ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯇꯦꯛꯑꯦ ꯑꯁ ꯅꯥꯈ꯭ꯔꯦꯗ꯫ ꯆꯥꯎꯕꯅ ꯇꯞꯅ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯀꯣꯟꯅ ꯇꯞꯅ ꯏꯪꯊꯔꯕ ꯃꯇꯝꯗ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯟꯕꯤꯔꯣ꯫ ꯕꯤꯅꯣ ꯁꯥꯎꯅ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏ ꯂꯋꯥꯏ ꯅꯨꯄꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯕꯤꯅꯣ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯁꯦ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯂꯒꯗꯤꯅꯦ ꯃꯁꯤ ꯂꯧ ꯃꯁꯤꯅ ꯑꯣꯛꯇ꯭ꯔꯕꯁꯨ ꯍꯥꯏꯔꯛꯎ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯏꯆꯥꯕꯨ ꯐꯥꯒꯅꯨ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦ ꯊꯨꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯣ ꯁꯥꯎꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯏꯟꯅꯈꯤ꯫ ꯊꯥꯖ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯆꯥꯎꯕꯤꯅ ꯊꯥꯖꯗ ꯍꯥꯏ ꯀꯔꯤꯒꯤ ꯀꯞꯂꯤ ꯀꯞꯀꯅꯨ ꯏꯆꯥꯅ ꯀꯔꯤꯗ ꯂꯥꯜꯂꯤ? ꯊꯥꯖ ꯉꯁꯤꯗꯤ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯉꯥꯡꯖꯔꯛꯇꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤꯗꯃꯛꯇ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯐꯥꯎꯕ ꯉꯥꯡꯕꯤꯗ꯭ꯔꯦ ꯃꯔꯥꯜ ꯂꯩꯇꯅ ꯐꯥꯗꯣꯛ ꯇꯥꯔꯦ꯫ ꯆꯥꯎꯕꯅ ꯊꯥꯖꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯀꯞꯀꯅꯨ ꯏꯆꯜꯅ ꯀꯞꯄ ꯄꯛꯆꯗꯦ ꯏꯆꯜꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯀꯔꯝꯕ ꯅꯨꯡꯉꯧ ꯍꯧꯔꯛꯄꯒꯤꯅꯣ? ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯕ ꯀꯅꯥꯝꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯂꯣꯏꯅ ꯂꯧꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯈꯛꯅ ꯐꯠꯇꯕ ꯑꯃꯠꯇ ꯅꯠꯅꯗꯦ꯫ ꯁꯠꯄ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯥꯎꯕ ꯃꯃꯥ ꯃꯆꯥꯁꯨ ꯂꯥꯛꯂꯦ꯫ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯩꯁꯥ ꯂꯥꯡꯕ ꯌꯥꯎꯔꯔꯦ꯫ ꯆꯥꯎꯕꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯆꯥꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯏꯃꯥꯒ ꯋꯥ ꯇꯥꯟꯅꯁꯤ꯫ ꯆꯥꯎꯕ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯐꯝꯊꯩ ꯑꯗꯨꯒ ꯌꯦꯡꯉꯣꯏ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯅꯤ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯅꯅꯕ ꯅꯪ ꯊꯥꯖꯒ ꯂꯨꯍꯣꯡꯂꯁꯤ ꯏꯃꯥꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯆꯥꯎꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯩꯅꯗꯕ ꯄꯣꯛꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯗꯤ ꯊꯥꯖꯕꯨ ꯏꯆꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯗꯦ꯫ ꯍꯥꯏ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯥꯕꯨ ꯀꯔꯤ ꯋꯥꯠꯂꯤ? ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯆꯥꯎꯕ ꯇꯞꯊꯅ ꯏꯃꯥ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯃꯩꯔꯥꯕꯅ ꯊꯥꯖꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩ ꯈꯪꯉꯦ꯫ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥ? ꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯅ ꯀꯝꯗꯧꯕ? ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯂꯛꯑꯒ ꯃꯩꯔꯥꯕꯅ ꯁꯣꯏꯗꯅ ꯊꯥꯖꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯩ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯕꯤ ꯃꯊꯟꯇꯅ ꯃꯊꯥ ꯁꯥꯅ ꯏꯁ ꯂꯨꯗꯧꯔꯤꯗ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯦꯛ ꯍꯧꯋꯤꯗ꯫ ꯕꯤꯅꯣꯅ ꯁꯥꯎꯅ ꯍꯜꯂꯛꯄꯗꯨ ꯃꯩꯔꯥꯕ ꯈꯪꯉꯤ꯫ ꯃꯩꯔꯥꯕꯅ ꯃꯃꯥꯗ ꯏꯃꯥ ꯅꯪ ꯆꯥꯎꯕ ꯈꯣꯏꯗ ꯆꯠꯂꯨꯔꯤꯔꯥ? ꯆꯠꯂꯨꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕꯗꯣ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯃꯅꯤ꯫ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯂꯨꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯆꯥꯎꯕ ꯈꯣꯏꯒ ꯃꯃꯤ ꯅꯦꯠꯅꯕ ꯌꯥꯗ꯭ꯔꯦꯗꯅ꯫ ꯕꯤꯅꯣ ꯃꯆꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ꯫ ꯃꯩꯔꯥꯕꯅ ꯏꯃꯥ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯏꯪꯅ ꯂꯩꯍꯧꯒꯦ꯫ ꯂꯩꯍꯧ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯪꯕ ꯄꯥꯝꯂꯝꯒꯅꯤ ꯅꯪ꯫ ꯕꯤꯅꯣ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯩꯔꯥꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯆꯥꯎꯕ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯊꯥꯖ ꯃꯥꯅꯁꯨ ꯃꯥꯕꯨ ꯏꯟꯊꯣꯔꯛꯄ ꯃꯥꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯍꯧꯁꯥꯅ ꯑꯅꯝ ꯀꯟꯕ ꯄꯥꯝꯈꯤꯕ ꯄꯣꯠ ꯐꯪꯗꯅ ꯇꯣꯛꯇꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯍꯣꯡꯗ꯭ꯔꯤ꯫ ꯃꯩꯔꯥꯕ ꯑꯅꯥꯕ ꯈꯔ ꯐꯔꯒ ꯑꯃꯨꯛꯁꯨ ꯂꯥꯛꯏ꯫ ꯆꯥꯎꯕꯤ ꯃꯩꯔꯥꯕ ꯎꯕꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯍꯩ ꯅꯪ ꯆꯪꯉꯛꯀꯅꯨ ꯆꯠꯂꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯆꯥꯎꯕꯒ ꯑꯝꯇ ꯎꯅꯈꯤꯒꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯈꯛꯇ ꯍꯥꯏꯖꯔꯝꯒꯦ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯆꯠꯂꯣ ꯃꯥ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯧꯔꯤ ꯑꯃꯨꯛ ꯐꯨꯕꯤꯔꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯣ ꯃꯥ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯎꯕꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ? ꯆꯥꯎꯕꯕꯣ? ꯀꯅꯥꯒ?
ꯊꯥꯖꯒ ꯆꯠꯂꯣ ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ ꯃꯩꯔꯥꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ ꯆꯥꯎꯕ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯀꯗꯥꯏꯗꯅꯣ ꯆꯪꯒꯦ ꯇꯧꯔꯤꯕꯗꯣ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯃꯩꯔꯥꯕꯕꯨ ꯆꯤꯡꯊꯣꯛꯏ ꯃꯩꯔꯥꯕ ꯆꯥꯎꯕꯤꯗ ꯀꯞꯇꯨꯅ ꯏꯃꯥ ꯑꯩꯁꯤꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯅ ꯏꯃꯥ ꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯄꯤ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯩꯔꯥꯕ ꯎꯗ꯭ꯔꯤꯉꯩꯗ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯆꯠꯂꯣ ꯅꯪ ꯄꯥꯕꯨꯡꯁꯨ ꯂꯥꯛꯂꯒꯅꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯆꯥꯎꯕ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯦꯞꯂꯦ ꯃꯩꯔꯥꯕ ꯆꯥꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯎꯕ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯃꯣꯏ ꯑꯗꯨ ꯌꯥꯝ ꯄꯤꯛꯏꯁꯦ ꯁꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯥꯎꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯆꯥꯎꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯆꯥꯎꯕ ꯇꯧꯐꯝ ꯈꯪꯗꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯆꯥꯎꯕ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯩꯔꯥꯕ ꯇꯥꯟꯅꯩ ꯑꯗꯨꯒ ꯆꯥꯎꯕ ꯆꯥꯎꯕ ꯆꯥꯎꯕꯤꯅ ꯃꯩꯔꯥꯕꯕꯨ ꯐꯥꯏ ꯑꯗꯨꯒ ꯏꯟꯗꯨꯅ ꯆꯠꯂꯣ ꯅꯃꯥꯃꯤ ꯆꯤꯀꯟꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯕꯨ ꯂꯥꯛꯇꯅ ꯏꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯩꯔꯥꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯃꯥ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯠꯂꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯛꯂꯤ ꯃꯩꯔꯥꯕ ꯊꯥꯖꯒꯤꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯥꯖ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯊꯥꯖ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯖ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯔꯥ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯂꯥꯟꯈꯤꯕ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯃꯥꯁꯨ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯥꯜꯂꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯃꯤ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯪ ꯂꯨꯍꯣꯡꯈꯤꯅꯨ ꯊꯥꯖ ꯊꯥꯖ ꯃꯥꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯩꯔꯥꯕꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯊꯥꯖ ꯁꯥꯎꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯤꯡꯂꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯤꯅ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯏꯃꯨꯡ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗꯦ ꯑꯩ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯆꯠꯀꯦ ꯇꯧꯏ ꯃꯩꯔꯥꯕ ꯊꯥꯖꯕꯨ ꯊꯠꯂꯤ ꯀꯅꯥ ꯍꯥꯏꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯦ ꯑꯩꯒꯤꯗꯤ ꯁꯦ ꯊꯥꯖ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯕꯨ ꯊꯥꯖꯧ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯏꯃꯥꯗ ꯍꯪꯉꯨ ꯄꯨꯝꯅꯃꯛ ꯈꯪꯂꯝꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯕꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯊꯥꯖ ꯊꯨꯅ ꯆꯠꯈꯤ ꯃꯩꯔꯥꯕ ꯃꯥ ꯉꯁꯤꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯑꯣꯏꯔꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯅ ꯑꯍꯧꯕ ꯌꯥꯎꯗꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯆꯩꯅꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ ꯃꯩꯔꯥꯕ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯀꯨꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗꯤ ꯆꯪꯗꯅ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯩꯔꯥꯕ ꯃꯁꯥ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯌꯩꯁꯤꯜꯂꯤ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯅꯣꯗꯣ ꯃꯊꯥ ꯁꯥꯔꯤ ꯃꯩꯔꯥꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯏ ꯃꯩꯔꯥꯕꯅ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯥ ꯃꯩꯔꯥꯕ ꯀꯩꯗꯧꯔꯤꯕꯁꯤꯗ ꯑꯁꯣꯝꯗꯅ ꯏꯃꯥꯕꯣꯛꯅ ꯍꯜꯂꯛꯇ꯭ꯔꯤꯅ ꯊꯤꯍꯧꯔꯤ ꯃꯩꯔꯥꯕ ꯇꯞꯅ ꯊꯣꯏꯕꯤ ꯅꯕꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯉꯤ ꯑꯁꯨꯝꯅ ꯍꯣꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯥꯅ ꯑꯩꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯇꯥꯟꯕꯗꯧꯅ ꯇꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯈꯟꯖꯔꯨꯕ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯇꯥꯊꯤꯕ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯀꯞꯂꯛꯏ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥ ꯃꯩꯔꯥꯕ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯍꯌꯦꯡ ꯑꯩꯒ ꯆꯠꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯍꯥꯏꯒꯦ ꯆꯠꯂꯒꯨꯝꯁꯤ ꯆꯠꯂꯨꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯂꯩꯇꯦ ꯃꯥ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯀꯔꯤ ꯀꯅꯥꯗ ꯀꯗꯥꯏꯗ ꯆꯥꯎꯕꯗ ꯀꯔꯤ ꯇꯥ ꯆꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯛ ꯊꯥꯖꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯁꯤꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯩꯁꯥ ꯑꯁꯤ ꯐꯪꯅꯕ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯂꯤꯕ ꯅꯣꯡꯍꯧꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯔꯨꯞꯅ ꯃꯔꯨꯞꯀꯤ ꯊꯥꯖꯕꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯈ꯭ꯔꯦ ꯇꯥ ꯃꯩꯔꯥꯕ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯁꯣꯏꯗꯅ ꯇꯥ ꯆꯥꯎꯕꯗ ꯍꯥꯏꯒꯦ ꯍꯥꯏꯔꯒꯨꯝꯁꯦ ꯑꯩ ꯃꯔꯨꯞꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕꯁꯨ ꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯃꯃꯜ ꯂꯩꯅ ꯊꯝꯖꯕ ꯃꯤꯁꯛ ꯑꯅꯤꯅ
ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯩꯔꯥꯕ ꯇꯁꯦꯡꯅ ꯆꯥꯎꯕꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯊꯣꯏꯕꯤ, ꯅꯨꯡꯁꯤꯕꯁꯦ ꯁꯨꯝꯅ ꯋꯥꯕ꯭ꯔꯥ? ꯑꯩꯗꯧꯅ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ? ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯁꯤꯔꯣ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯗꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯁꯨ ꯍꯔꯥꯎꯍꯟꯕꯁꯨ ꯍꯩ ꯍꯥꯏꯔꯒ ꯑꯩꯒꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯤꯕ, ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯊꯥꯖꯔꯨꯗꯕ ꯀꯌꯥ ꯑꯃ ꯃꯔꯣꯝꯗꯣꯝ ꯉꯥꯡꯖꯔꯛꯂꯦ꯫ ꯅꯣꯡꯃꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯇꯕ ꯃꯩꯔꯥꯕꯅꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯄꯒꯨꯝꯅ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇꯗꯨꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯇꯥ ꯃꯩꯔꯥꯕ, ꯇꯥ ꯆꯥꯎꯕꯁꯨ ꯏꯆꯦ ꯊꯥꯖꯁꯨ ꯀꯅꯥꯝꯇ ꯂꯥꯟꯗꯤꯌꯦ꯫ ꯏꯃꯥꯕꯣꯛꯅ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯕꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯗ ꯄꯨꯝꯅꯃꯛ ꯇꯝꯂꯛꯂꯦ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯌꯥꯝꯅ ꯈꯧꯔꯥꯡꯅ, ꯀꯔꯤ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ꯭ꯔꯥ? ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ? ꯑꯩꯒꯤ ꯑꯉꯥꯎꯕ ꯏꯇꯧ ꯑꯁꯤ ꯅꯪꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯊꯣꯏꯕꯤ? ꯂꯥꯛꯑꯣ, ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯉꯤ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯕꯨ ꯈꯥꯝꯗꯨꯅ, ꯇꯥ ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯤ, ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯁꯤ꯫ ꯑꯩ ꯇꯥ ꯆꯥꯎꯕꯁꯨ ꯑꯗꯨꯒ ꯏꯆꯦ ꯊꯥꯖꯗꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯍꯥꯏꯅꯒꯦ꯫ ꯃꯩꯔꯥꯕ ꯊꯣꯏꯕꯤꯅ ꯊꯦꯝꯕꯗꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯂꯩꯇꯥꯐꯝꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯌꯦꯡ ꯍꯥꯏꯕꯗꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯃꯊꯟꯇ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ? ꯑꯩꯅ ꯃꯥꯕꯨ ꯆꯩꯔꯨꯕ ꯑꯗꯨꯅꯔꯥ? ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯔꯥ? ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯂꯝꯂꯥꯟꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯨꯔꯤꯕ? ꯑꯩꯕꯨ ꯃꯥꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯊꯥꯖ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯉꯥꯏꯍꯥꯛ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩꯗ ꯁꯤꯡ ꯃꯨꯠꯂꯦ ꯍꯥꯏꯕ ꯈꯪꯍꯧꯗꯦ꯫ ꯃꯂꯥꯅ ꯃꯆꯥꯗ, ꯏꯃꯥꯏ ꯊꯥꯖ, ꯁꯤꯡ ꯃꯨꯠꯂꯦꯅꯦ ꯅꯪꯕꯣ꯫ ꯊꯥꯖ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯈꯤꯕ ꯄꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ꯫ ꯊꯥꯖ ꯃꯄꯤꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯡ ꯑꯗꯨ ꯏꯟꯁꯤꯟꯕ ꯂꯥꯛꯅꯔꯤ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯂꯥ ꯈꯪꯉꯤ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯄꯣꯊꯥꯖꯔꯨꯔꯣ, ꯏꯃꯥ ꯊꯣꯡꯉꯒꯦ꯫ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯔꯝꯗ ꯊꯨꯅ ꯆꯪꯈꯤ꯫ ꯃꯂꯥ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯊꯣꯛꯀꯅꯤ? ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯆꯥꯁꯦ ꯍꯦꯛ ꯋꯥꯍꯜꯂꯤꯗ꯫ ꯃꯂꯥ ꯃꯥꯁꯨ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯩ꯫ ꯊꯥꯖ ꯍꯤꯞꯅ ꯍꯤꯞꯅ ꯉꯁꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯃꯩꯔꯥꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯩꯔꯥꯕ ꯑꯌꯨꯛ ꯉꯟꯅ ꯃꯃꯥꯗ ꯇꯥꯛꯂꯝꯗꯅ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯆꯥꯎꯕꯒꯤ ꯁꯨꯃꯥꯡꯗꯒꯤ, ꯇꯥ ꯆꯥꯎꯕ, ꯇꯥ ꯆꯥꯎꯕ, ꯆꯥꯎꯕ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯈꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, ꯊꯣꯏꯕꯤ, ꯑꯁꯨꯛ ꯉꯟꯅ ꯀꯔꯤ ꯂꯩꯔꯦ? ꯇꯥ ꯆꯥꯎꯕꯗ ꯋꯥ ꯈꯤꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯎꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯩ ꯑꯐꯕꯇ ꯀꯔꯤꯃꯇ ꯈꯟꯊꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯦ꯫ ꯆꯥꯎꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯩꯔꯥꯕ ꯆꯥꯎꯕꯤꯗ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯏꯃꯥꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯊꯥꯖꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯩꯔꯥꯕ ꯀꯞꯂꯛꯏ꯫ ꯆꯥꯎꯕ ꯃꯩꯔꯥꯕꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯆꯥꯎꯕ ꯃꯔꯨꯞꯄꯨ ꯆꯦꯠꯅ ꯂꯨꯅ ꯂꯧꯖꯕ, ꯑꯆꯧꯕ ꯊꯃꯣꯏ ꯄꯥꯟꯕ, ꯇꯧꯕꯤꯃꯜ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯆꯥꯎꯕ ꯆꯤꯡꯂꯦꯝꯅ ꯃꯩꯔꯥꯕꯗ, ꯃꯩꯔꯥꯕ, ꯀꯔꯤꯒꯤ ꯅꯪꯇꯅ ꯂꯥꯜꯂꯨꯅꯤ? ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ ꯆꯥꯎꯕꯕꯨ ꯀꯟꯅ ꯀꯣꯜꯂꯛꯏ꯫ ꯆꯥꯎꯕꯤ ꯃꯄꯤ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯇꯥꯊꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯃꯥꯅ ꯊꯥꯖꯕꯨꯗꯤ ꯄꯥꯝꯗꯦ꯫ ꯃꯗꯨꯅ ꯃꯩꯔꯥꯕ ꯊꯧꯅꯥ ꯂꯩꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛ ꯌꯥꯒꯅꯤ꯫ ꯑꯩ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯃꯛ ꯈꯜꯂꯕꯗꯤ꯫ ꯆꯥꯎꯕ, ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯣ, ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯉꯜꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯞꯅ ꯆꯠꯂꯨ꯫ ꯆꯥꯎꯕꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯤꯅꯣꯛ ꯑꯗꯨ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯧꯁꯥꯅ ꯅꯣꯛꯂꯔꯦ꯫ ꯅꯨꯃꯤꯠ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯩꯔꯥꯕ, ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯥꯖꯕꯨ ꯀꯧꯊꯣꯛꯂꯨꯒꯦ꯫ ꯃꯩꯔꯥꯕ ꯈꯣꯏ ꯊꯥꯖꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯕꯤ ꯊꯥꯖꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯊꯥꯖ ꯃꯥꯁꯨ ꯃꯩꯔꯥꯕ ꯂꯥꯟꯗꯦ ꯈꯪꯂꯕ ꯑꯗꯨꯗ ꯃꯂꯥꯁꯨ ꯃꯆꯥꯗ ꯑꯌꯥꯕ ꯄꯤꯗꯨꯅ ꯊꯥꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ, ꯏꯃꯥ ꯉꯥꯏꯔꯝꯒꯦ꯫ ꯏꯆꯥ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ꯫ ꯏꯆꯥꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ
ꯊꯥꯖ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯆꯥꯎꯕꯤꯁꯨ ꯀꯞꯄꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯍꯥꯏ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯄꯤꯕꯅꯣ? ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯂꯩꯔꯕ ꯑꯁꯤꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤ ꯈꯛꯇꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯆꯥꯎꯕꯤ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯩꯔꯥꯕ ꯊꯥꯖ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯛꯏ꯫ ꯆꯥꯎꯕꯅ ꯊꯥꯖꯗ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯔꯒ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯏꯆꯜ ꯃꯪꯒꯣꯜ ꯑꯣꯏꯔꯛꯎ꯫ ꯊꯥꯖ ꯀꯞꯂꯛꯏ꯫ ꯀꯩꯒꯤ ꯀꯞꯄꯤꯕꯅꯣ? ꯀꯞꯀꯅꯨ ꯇꯧꯍꯩꯗꯦ, ꯏꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯀꯦꯔꯒ ꯂꯥꯛꯑꯣ, ꯅꯕꯨꯡ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯊꯥꯖ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯂꯦ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯉꯥꯏꯉꯝꯗꯦ ꯆꯥꯎꯕꯗ ꯆꯥꯎꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯎꯕꯤꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯊꯣꯏꯕꯤ, ꯅꯅꯝꯃꯁꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯃꯤꯆꯪꯗ ꯂꯩꯔꯗꯝꯅꯤ꯫ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯤꯅꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯗꯨꯛ ꯀꯟꯅ ꯊꯥꯔꯤ꯫ ꯑꯍꯨꯝ ꯑꯗꯨ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯅꯥ ꯀꯅꯥꯅꯣꯅꯦ? ꯍꯩꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯤꯅꯦꯍꯦ, ꯅꯨꯄꯤ ꯑꯃꯁꯤꯅ ꯀꯅꯥꯅꯣ? ꯕꯤꯅꯣ ꯊꯥꯖꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯩꯔꯥꯕꯅ ꯃꯃꯥꯗ ꯏꯃꯥ, ꯕꯤꯅꯣ ꯀꯧꯔꯤꯕ ꯑꯗꯨꯒ ꯈꯨꯝꯗꯅ ꯊꯥꯖ ꯎꯕꯗ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯂꯋꯥꯏ ꯅꯨꯄꯤ ꯍꯋꯥꯏꯖꯔ ꯌꯣꯟꯕꯤꯁꯤ ꯄꯨꯔꯛꯑ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯊꯥꯖꯗꯣ ꯀꯤꯅ ꯂꯣꯠꯇꯨꯅ ꯂꯩ꯫ ꯕꯤꯅꯣꯒꯤ ꯏꯁꯧ ꯑꯗꯨꯗ ꯒꯝꯚꯤꯔ ꯊꯣꯔꯛꯏ꯫ ꯃꯥꯏ ꯕꯥꯕꯣ, ꯂꯋꯥꯏ ꯅꯨꯄꯤꯁꯤ ꯄꯨꯔꯛꯏꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯣꯅ ꯃꯈꯣꯡ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯒꯝꯚꯤꯔ ꯁꯥꯎꯔꯞꯅ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯌꯥꯏꯊꯤꯕꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ꯫ ꯃꯩꯔꯥꯕ ꯒꯝꯚꯤꯔꯗ ꯇꯞꯅ ꯄꯥꯕꯨꯡ, ꯑꯩꯕꯨ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯏ꯫ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯒꯤ ꯈꯣꯡꯐꯝ ꯑꯁꯤꯕꯨ ꯄꯥꯕꯨꯡꯅ ꯍꯟꯗꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯃꯄꯥꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯒꯝꯚꯤꯔ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯑꯄꯦꯟꯕ ꯐꯥꯎꯖꯔꯛꯏ꯫ ꯒꯝꯚꯤꯔ ꯋꯥꯈꯜ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯇꯞꯅ ꯆꯪꯉꯣ ꯆꯪꯉꯣ, ꯏꯆꯥꯅ ꯑꯗꯨꯛ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯏꯄꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯪꯈꯤ꯫ ꯕꯤꯅꯣꯅ ꯍꯩꯃꯥ, ꯆꯪꯈ꯭ꯔꯤꯃꯤ꯫ ꯍꯥꯏ ꯊꯣꯏꯕꯤ, ꯊꯣꯔꯛꯎ ꯂꯥꯎ, ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ? ꯒꯝꯚꯤꯔꯅ ꯕꯤꯅꯣꯗ ꯇꯞꯅ ꯍꯥꯏ ꯅꯨꯄꯤ, ꯂꯥꯡꯒꯅꯨꯅꯦ ꯅꯪꯕꯣ, ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯌꯨ, ꯂꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯗꯨꯝ ꯆꯩ ꯆꯥꯅꯤꯀꯣ꯫ ꯆꯠꯂꯣ, ꯏꯃꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯆꯣ ꯆꯠꯂꯣ, ꯑꯩ ꯉꯥ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯝꯚꯤꯔꯁꯨ ꯆꯪꯈꯤ꯫ ꯕꯤꯅꯣ ꯃꯊꯟꯇ ꯑꯇꯗꯥꯏ ꯇꯥꯔꯦ꯫ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯄꯥꯝꯗ ꯊꯥꯖꯕꯨ ꯂꯧꯁꯤꯟꯕꯗ ꯇꯥꯈꯤ꯫ ꯑꯅꯝ ꯀꯟꯕ ꯃꯩꯔꯥꯕꯒꯤ ꯃꯅꯤꯡ ꯊꯨꯡꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡ ꯑꯗꯨ ꯅꯣꯡ ꯑꯣꯏꯅ ꯇꯥꯈꯤꯗꯨꯅ ꯑꯇꯤꯌꯥ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯊꯥꯖ ꯑꯃꯗꯤ ꯃꯩꯔꯥꯕꯒꯤ ꯅꯨꯡꯁꯤꯕꯅ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯌꯦꯟꯈ꯭ꯔꯦ꯫